guys, welcome back to my channel. Ngasi gi oina ASHI lambi haiba wari sigi ani suba aroiba tangkak mayam gi damakta puduna laksari. Aduga wari se pathokchari matamda sangadra haina khanjarabane. Adu pathorba matungdadi khara dum telame. Adubu ngasi gi wari sidi chanjoina lambi dugi matangda wari mate khara lirakadabane. Aduga wasigi wari sidadi kibagi matangdi kaya yawgadabdi mandre. Adubu lambi duda kai kai thokiba haido wari se targa mayam punna khaminas. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯁꯟꯖꯣꯏ ꯃꯄꯥ ꯃꯆꯥ ꯄꯨꯟꯅ ꯆꯥ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯦꯂꯤꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯅꯍꯥꯟꯗꯣ ꯑꯩ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯍꯧꯗꯦꯕ." ꯁꯨꯅꯤꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛ, "ꯏꯆꯦ, ꯅꯍꯥꯟꯗꯣ ꯑꯩꯅꯅꯦ ꯏꯆꯦꯒ ꯆꯥ ꯂꯣꯟꯃꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯄꯅꯦꯕ꯫ ꯑꯗꯨꯒ ꯏꯆꯦꯗꯤ ꯑꯀꯤꯕ ꯑꯃꯒꯤ ꯐꯤꯕꯝꯗ ꯅꯁꯥ ꯊꯛ ꯊꯛ ꯅꯤꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯀꯤꯕꯁꯤꯗꯤ ꯑꯗꯣ ꯗꯥꯔꯣꯕꯤꯟꯗ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯏꯆꯦꯗ ꯆꯪꯉꯤꯕ ꯊꯋꯥꯏ ꯑꯗꯣ ꯇꯥꯟꯊꯣꯛꯍꯜꯂꯤꯗꯅ ꯏꯆꯦꯅ," ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯁꯦꯂꯤꯅ ꯑꯃꯨꯛ ꯃꯄꯥꯕꯨꯡꯗ, "ꯄꯥꯕꯨꯡꯅ ꯂꯝꯕꯤ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯑꯝꯇ ꯂꯤꯕꯤꯌꯣ," ꯍꯥꯏꯅ ꯍꯥꯏꯔꯔꯦ꯫ ꯁꯟꯖꯣꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯏꯆꯥꯅ ꯈꯪꯅꯤꯡꯅ ꯍꯪꯂꯕꯅꯤꯅ ꯏꯄꯥꯅ ꯏꯆꯥ ꯑꯅꯤꯒꯤ ꯅꯐꯝꯗ ꯋꯥꯔꯤ ꯑꯁꯦ ꯂꯤꯔꯒꯦ ꯇꯥꯔꯣ꯫ ꯃꯇꯝꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯇꯤꯟꯅꯖꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯔꯣꯍꯤꯠ꯫ ꯔꯣꯍꯤꯠꯀꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯈꯛꯇꯅꯤ, ꯃꯆꯟ ꯅꯨꯄꯤ ꯑꯃꯒ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯄꯨꯟꯅ ꯃꯈꯣꯏ ꯃꯔꯤ ꯂꯩ, ꯔꯣꯍꯤꯠꯀꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥꯒ ꯊꯥꯔꯒ꯫ ꯅꯣꯡꯃ ꯔꯣꯍꯤꯠꯀ ꯑꯩꯒ ꯁꯤꯡꯖꯃꯩꯗꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯍꯣꯏꯗꯒꯤ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯊꯥꯖ ꯑꯃꯗꯤ ꯊꯝꯕꯥꯜꯕꯨ ꯊꯦꯡꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯔꯣꯍꯤꯠꯅ ꯊꯥꯖꯗ ꯉꯥꯎꯈꯤ, ꯑꯩꯅ ꯊꯝꯕꯥꯜꯒꯤ ꯋꯥꯈꯜꯗ ꯉꯥꯎꯈꯤ꯫ ꯊꯥꯖ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯈꯣꯏ ꯑꯅꯤ ꯏꯁꯤꯡ ꯁꯣꯛꯄ ꯍꯦꯛ ꯊꯣꯛꯂꯛꯏ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯕꯥꯏꯅꯤꯅ ꯍꯦꯛ ꯆꯠꯇꯨꯅ ꯂꯣꯟꯅ ꯌꯦꯡꯖꯩ꯫ ꯑꯗꯨꯕꯨ ꯔꯣꯍꯤꯠꯀ ꯑꯩꯒꯅꯗꯤ ꯃꯕꯥꯏꯅꯤꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯕꯥꯏꯅꯤꯗꯤ ꯏꯕꯥꯏꯅꯤꯅ ꯀꯔꯤ ꯈꯜꯂꯤ, ꯀꯔꯤ ꯄꯥꯝꯂꯤ ꯍꯥꯏꯕꯗꯣ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯔꯣꯍꯤꯠꯀ ꯑꯩꯒꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯄꯨꯝꯕ ꯐꯣꯡꯗꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯃꯕꯥꯏꯅꯤꯒꯤ ꯃꯐꯝꯗ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯄꯨꯝꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯃꯕꯥꯏꯅꯤꯅꯁꯨ ꯏꯕꯥꯏꯅꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯣ ꯍꯧꯔꯛꯈꯤ ꯑꯩꯈꯣꯏ ꯃꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯔꯛꯄꯗꯒꯤꯗꯤ ꯑꯩꯗꯤ ꯊꯝꯕꯥꯜꯕꯨ ꯆꯦꯜꯂꯗꯨꯅ ꯂꯨꯍꯣꯡꯂꯦ꯫ ꯑꯗꯨꯒ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯥꯖꯒ ꯔꯣꯍꯤꯠꯀ ꯆꯦꯟꯅꯕ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯃ ꯊꯥꯅꯔꯝꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯗꯨꯅ ꯊꯥꯖ ꯔꯣꯍꯤꯠꯄꯨ ꯂꯥꯛꯄ ꯊꯣꯡꯒꯥꯟꯗ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯑꯃꯗ ꯅꯨꯄꯥ 3-4 ꯂꯥꯛꯂꯒ ꯊꯥꯖꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯔꯣꯍꯤꯠꯁꯨ ꯂꯥꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯔꯗꯨꯅ ꯔꯣꯍꯤꯠꯅ ꯊꯥꯖꯕꯨ ꯐꯥꯈꯤꯕ ꯑꯗꯨ ꯎꯍꯧꯕꯗꯒꯤ ꯔꯣꯍꯤꯠ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯑꯝꯈꯤ꯫ ꯆꯤꯡꯈꯣꯡ ꯑꯃꯒꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯣꯍꯤꯠꯀꯤ ꯒꯥꯔꯤ ꯌꯥꯔꯛꯈꯤꯗꯦ꯫ ꯊꯥꯖꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯃꯈꯣꯏ ꯑꯗꯨꯗꯤ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯊꯧꯒꯠꯈꯤꯔꯝꯃꯤ꯫ ꯔꯣꯍꯤꯠ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯍꯨꯟꯗꯣꯛꯂꯨꯅꯒ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯃꯈꯣꯡꯅ ꯆꯦꯟꯈꯠꯂꯛꯑꯝꯈꯤ꯫ ꯆꯤꯡ ꯑꯗꯨ ꯌꯧꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯁꯥꯕ ꯂꯣꯏꯗꯕ ꯑꯃ ꯂꯩꯔꯝꯈꯤ꯫ ꯔꯣꯍꯤꯠꯅ ꯆꯤꯡꯅꯔꯗꯨꯅ ꯆꯪꯂꯛꯈꯤ ꯌꯨꯝ ꯑꯗꯨꯗ꯫ ꯑꯗꯨꯒꯗꯤ ꯊꯥꯖ ꯑꯗꯨ ꯐꯠꯇ꯭ꯔꯕ ꯁꯤꯡ ꯑꯗꯨꯅ ꯊꯥꯖꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯕꯨ ꯃꯥꯡꯍꯜꯂꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯊꯧꯔꯤꯅ ꯄꯨꯜꯂꯒ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯔꯣꯍꯤꯠ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤ꯫ ꯃꯥꯅ ꯀꯞꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯐꯠꯇꯕ ꯁꯤꯡ ꯑꯗꯨꯅ ꯅꯣꯛꯂꯗꯨꯅ ꯆꯪꯂꯛꯏ꯫ ꯔꯣꯍꯤꯠ ꯈꯣꯏꯁꯥꯎꯅꯕ ꯍꯦꯟꯃꯜꯂꯗꯨꯅ ꯐꯠꯇ꯭ꯔꯕ ꯁꯤꯡ ꯑꯗꯨꯒ ꯐꯨꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯁꯤꯡ ꯑꯗꯨꯅ ꯔꯣꯍꯤꯠꯄꯨ ꯐꯨꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯍꯥꯔꯣꯜ ꯈꯔ ꯂꯥꯛꯈꯤ꯫ ꯅꯍꯥꯔꯣꯜꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯃꯔꯤꯕꯨ ꯐꯥꯔꯦ꯫ ꯑꯗꯨꯒ ꯔꯣꯍꯤꯠꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯕꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯐꯠꯇ꯭ꯔꯕ ꯃꯈꯣꯏ ꯃꯔꯤꯕꯨ ꯄꯔꯦꯡ ꯂꯦꯞꯍꯜꯂꯒ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗꯒꯤ 2 ꯑꯃꯗꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯔꯣꯍꯤꯠꯇꯤ ꯊꯥꯖꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕ ꯑꯃꯒ ꯄꯥꯡꯀꯛ ꯑꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯅꯣꯡꯃ ꯔꯣꯍꯤꯠ ꯑꯩꯈꯣꯏꯗ ꯂꯥꯛꯏ꯫ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯈꯤꯗꯦ꯫ ꯑꯩꯒ ꯊꯝꯕꯥꯜꯒꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯗ ꯑꯩꯒ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒ ꯑꯩꯅ ꯃꯥꯕꯨ ꯅꯨꯃꯤꯗꯥꯡꯗꯨꯗ ꯃꯌꯨꯝꯗ ꯊꯤꯟꯕ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯔꯣꯍꯤꯠꯀꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯆꯟꯕꯨ ꯃꯉꯛꯇ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯍꯥꯠꯂꯒ
ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯃꯄꯥꯒꯤ ꯂꯝꯕꯤꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯒꯤꯗꯤ ꯑꯩꯒꯤ ꯔꯣꯍꯤꯠꯀꯅ ꯄꯥꯈꯠꯂꯗꯨꯅ ꯆꯦꯟꯁꯤꯜꯂꯒ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯆꯟꯕꯨ ꯀꯧꯔꯗꯨꯅ ꯀꯞꯆꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯍꯥꯠ ꯑꯁꯤꯗꯤ ꯊꯥꯖꯒꯤ ꯃꯤꯍꯥꯠꯀꯤ ꯃꯇꯥꯡꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯑꯅꯤ ꯑꯗꯨꯅ ꯁꯤꯡꯅꯔꯗꯨꯅ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯆꯟꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝꯁꯨ ꯂꯣꯏꯔꯛꯑꯝꯈꯤ꯫ ꯑꯗꯨꯕꯨ ꯔꯣꯍꯤꯠꯇꯤ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯦ꯫ ꯅꯣꯡꯃ ꯑꯩꯅ ꯃꯣꯏꯗ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯔꯣꯍꯤꯠꯇꯣ ꯃꯣꯏꯒꯤ ꯃꯌꯨꯝ ꯃꯄꯥꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯍꯧꯕ ꯎ ꯑꯃꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯇꯥꯔꯛꯄꯒ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕ ꯍꯧꯔꯛꯈꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ꯫ ꯅꯣꯡꯃ ꯂꯝꯕꯤ ꯑꯁꯤꯗ ꯅꯨꯄꯥ ꯑꯅꯤ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩꯅ ꯈꯟꯈꯤ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯊꯥꯖꯒꯤ ꯃꯤꯍꯥꯠꯇ ꯆꯦꯟꯅꯈꯤꯕ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯗꯨꯅ ꯂꯥꯛꯂꯤ ꯉꯁꯤ ꯐꯥꯎꯕ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯩ ꯅꯨꯃꯤꯠꯇꯣ ꯇꯨꯝꯕ ꯌꯥꯔꯝꯈꯤꯗꯦ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯔꯔꯦ꯫ ꯔꯣꯍꯤꯠꯄꯨ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯔꯣꯍꯤꯠ ꯍꯣꯏꯒꯤ ꯏꯃꯨꯡ ꯄꯨꯝꯕ ꯂꯩꯈꯤꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯝꯈꯤꯗꯦ꯫ ꯑꯩ ꯂꯝꯕꯤ ꯑꯗꯨ ꯌꯧꯔꯦ꯫ ꯑꯩ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯅ ꯀꯞꯅ ꯂꯝꯕꯤ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯏꯇꯥꯎꯕꯨ ꯀꯧꯔꯗꯨꯅ ꯀꯞꯂꯝꯃꯤ ꯍꯤꯛꯅ ꯍꯤꯛꯅ꯫ ꯑꯗꯨꯒꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯑꯩ ꯀꯞꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯗꯨꯅ ꯂꯩ꯫ ꯑꯩ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯀꯤꯕ ꯐꯥꯎꯔꯛꯂꯗꯨꯅ ꯌꯨꯝꯗ ꯆꯠꯍꯧꯔꯒꯦ ꯈꯜꯂꯗꯨꯅ ꯇꯨꯡ ꯐꯠ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯔꯣꯍꯤꯠ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩ ꯔꯣꯍꯤꯠ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯉꯥꯛ ꯀꯥꯎꯊꯣꯛꯂꯗꯨꯅ ꯏꯇꯥꯎ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯇꯥꯎ, ꯅꯪꯗꯤ ꯊꯦꯡꯂꯕ ꯀꯥꯟꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ?" ꯍꯥꯏꯅ ꯍꯥꯏꯔꯨꯏ꯫ ꯑꯗꯨꯒꯗꯤ ꯔꯣꯍꯤꯠꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯇꯥꯎꯗꯤ ꯊꯦꯡꯂꯕ ꯀꯥꯟꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ?" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯉꯥꯛ ꯅꯣꯟꯊꯩ꯫ ꯑꯗꯨꯒ ꯑꯩ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯂꯗꯨꯅ ꯑꯩ ꯃꯥꯏ ꯅꯣꯝꯈꯠꯂꯛꯏ꯫ ꯑꯗꯨꯒꯗꯤ ꯔꯣꯍꯤꯠꯇꯣ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯩ ꯀꯤꯃꯜꯂꯗꯨꯅ ꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗ꯭ꯔꯦ ꯑꯃ ꯃꯊꯦꯡꯗ꯫ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯐꯪꯖꯈꯤ꯫ ꯏꯆꯥꯆꯧꯕꯤ, ꯅꯪꯅ ꯆꯍꯤ 3ꯃꯨꯛ ꯁꯨꯔꯔꯦ꯫ ꯑꯗꯨꯒ ꯏꯆꯥꯇꯣꯝꯕꯤ, ꯅꯪꯅ ꯆꯍꯤ ꯑꯃꯃꯨꯛꯇ ꯉꯥꯏꯔꯤ ꯃꯇꯝ ꯑꯗꯣ꯫ ꯅꯣꯡꯃ ꯅꯃꯥꯒ ꯑꯩꯒ ꯅꯃꯥꯕꯣꯛ ꯁꯅꯥꯍꯟꯕꯤꯗꯣ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯕꯗꯒꯤ ꯑꯅꯥꯕ ꯍꯪꯕ ꯆꯠꯂꯨꯏ꯫ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8ꯃꯨꯛ ꯇꯥꯔꯔꯦ꯫ ꯅꯃꯥꯒ ꯑꯩꯒ ꯇꯤꯟꯃꯨ ꯂꯥꯏꯃꯨꯇꯅ ꯀꯜꯂꯕ ꯃꯐꯝ ꯑꯁꯤ ꯐꯥꯎꯗꯨꯅ ꯂꯥꯛꯏ, ꯌꯥꯝꯅ ꯀꯤꯅ ꯀꯤꯅ꯫ ꯑꯗꯨꯕꯨ ꯎꯁꯤꯟ ꯅꯥꯁꯤꯟ ꯌꯨꯝ ꯐꯥꯎꯗꯤ ꯌꯧꯔꯛꯑꯝꯈꯤ꯫ ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯅꯦ ꯊꯕꯥꯗ ꯁꯤꯟꯅꯗꯨꯅ ꯊꯝꯃꯝꯕꯅꯤ꯫ ꯑꯩꯒ ꯅꯃꯥꯒꯅ ꯂꯧꯕ ꯂꯥꯛꯏ ꯅꯕꯥꯏꯅꯤꯕꯨ꯫ ꯑꯗꯨꯕꯨ ꯅꯕꯥꯏꯅꯤꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗꯗꯤ ꯇꯨꯝꯖꯔꯁꯅꯨ, ꯍꯌꯦꯡ ꯂꯧꯔꯒꯦ ꯍꯥꯏꯔꯗꯨꯅ ꯊꯝꯃꯝꯃꯒ ꯅꯃꯥꯒ ꯑꯩꯒ ꯌꯨꯝꯗ ꯆꯪꯂꯛꯂꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯔꯗꯨꯅ ꯑꯩ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯃꯥ ꯑꯗꯣ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯥꯡꯒꯣꯟꯗ꯫ ꯃꯥꯡꯒꯣꯜꯗ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯆꯦꯟꯊꯣꯛꯂꯨꯕꯗꯗꯤ ꯅꯃꯥ ꯑꯗꯣ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩꯅ ꯐꯥꯗꯨꯅ ꯂꯥꯛꯅꯩ꯫ ꯑꯗꯨꯕꯨ ꯏꯇꯣꯟꯗ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯗꯨꯅ ꯌꯨꯝꯊꯪꯅꯔꯤꯕ ꯅꯅꯦ ꯑꯁꯦ ꯀꯧꯗꯨꯅ ꯐꯥꯗꯨꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯅꯃꯥ ꯑꯗꯣ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯥꯈꯠꯂꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗ ꯐꯥꯎ ꯍꯥꯏꯔꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯩ ꯀꯞꯅ ꯀꯞꯅ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗꯗꯤ ꯅꯃꯥ ꯑꯗꯣ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯈꯤ꯫ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ꯫ ꯄꯤꯛꯂꯤꯕ ꯏꯆꯥ ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯥꯎꯅꯕ ꯍꯣꯠꯅꯖꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯥꯎꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯔꯦ꯫ ꯑꯁꯤꯅꯤ ꯂꯝꯕꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯍꯥꯏꯕꯗꯣ ꯏꯆꯥꯁꯥ꯫ ꯑꯁꯨꯝꯅ ꯃꯄꯥꯕꯨꯡꯅ ꯋꯥꯔꯤ ꯄꯨꯝꯕꯁꯤ ꯂꯤꯕꯗꯒꯤꯗꯤ ꯁꯦꯂꯤ ꯑꯃꯗꯤ ꯁꯨꯅꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯗꯨꯅ ꯃꯄꯥ ꯃꯆꯥ ꯄꯨꯟꯅ ꯀꯞꯃꯤꯟꯅꯈꯤ꯫ ꯁꯦꯂꯤꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯅꯪꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯅꯪ ꯈꯛꯇꯅꯦ." ꯁꯨꯅꯤꯅ ꯀꯞꯂꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯅꯪꯁꯤ ꯌꯥꯝꯅ ꯋꯥꯔꯦꯀꯣ, ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯈꯟꯕꯗ." ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯁꯟꯖꯣꯏꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯀꯞꯀꯅꯨ, ꯏꯆꯥꯁꯤꯗꯤ ꯅꯄꯥꯅ ꯍꯤꯡꯂꯤꯕꯁꯦ ꯏꯆꯥ ꯑꯅꯤꯒꯤꯗꯃꯛꯇꯅꯦ." ꯍꯥꯏꯅ ꯍꯥꯏꯔꯔꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯑꯉꯟꯕ ꯃꯇꯝꯅꯤ꯫ ꯔꯣꯕꯤꯟꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯑꯍꯜ ꯈꯔꯒ ꯂꯣꯏꯅꯅ ꯁꯟꯖꯣꯏ ꯍꯣꯏꯗ ꯂꯥꯛꯂꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯂꯥꯛꯂꯤꯕ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯔꯝꯈꯤꯗꯦ, ꯁꯦꯂꯤꯕꯨ ꯃꯆꯥꯅꯨꯄꯥ ꯔꯣꯕꯤꯟꯒꯤ ꯑꯣꯏꯅ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯥꯛꯄ ꯑꯣꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯌꯥꯅꯔꯔꯦ ꯑꯃꯗꯤ ꯃꯁꯥ ꯃꯁꯥꯁꯨ ꯌꯥꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕꯤꯈꯤꯔꯝꯃꯤ꯫
ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯁꯤ ꯂꯝꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯑꯅꯤꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯁꯤ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨ